Hello mayam ngasidi nahan thagiba kubisi khara phajaba hore si 15 days chap chana phare numit 15 ni thado matung sida quarter la thabada adu hunji makhong sombe dawneba si makhada taiba leba ka thinaba mana singe dum lokthokpiyogo sidagi adamba tin je ka bani leba ka thingnabada dum sumaina lokthokpiraga si hunji makhong sombada hapja doije seje ukthi compost neba ukthi je mayam nadi atugu jabne do hunjikti manam kaim powder ne compost wala kanda de aje ukthi compost na mayam atopa compost agi lasting oiba khwai hele ado si makhong som hora ahamba khoina compost hapti ganda hanagi leramba lebak se tawkhai biba ana space like tabai marak sida hangam hunjilini ni makhong somokpoda hangam jili tawkhai dabudi yaroi ado sigi compost se sumaina habet tawkhai biraga compost se haptharakpa matamda kano tawdaba makhong gi thenghandaba dare panbi je patpa yawne compost na thengbada adum khuba ama nigi chang adumaya hapiraga se habet khajiji hogai biramaga si sumaina compost hapaga mathakta tonghalagadi thambiramganu leibakna khochin bigedawba nasagi compost hapa matamdadi makhong yahondabado leibakna khochinlakpa matamdadi kano tawgadawne makhong yauna phumjilamgadawne sumaina dum khara phumjinbiramma yare adugi matungda si sumaina dum thamba matamda sigi area je napi hawrakaniba napi hawloige taragadi sida leibase charu patle patiganda kano akoina kakthatpiraga hapusoi sesina marakta hapamdoini si mulching kawe sigi mathausi yam leye haji sida napi hawroi je kaigino matamda kunsi hapam tam yam thana hapadi natte inchi ani gi chang amagi chang aduma hapa yai do sesina kano nungsa mangan changhandrabanina napi do hakolakpa ngamoidoini adu si adu khak nate sida akoigi top layer je lebak kwai mathak si organic compost laibase nungsa direct phubada siyeba loi si adi mahik singdo phaba organic ki mahik singdo adu sida protective layer ma hapabanina kano do mahik singdo do laiba ngamani aduga akoi nungsa sarkan kangkang leibdo adu si khumjila thamamne choli leidoineba adi moisture content tawra leidoineba aduna hena palbi chahobada healthy on hauba ngamdoineba adu sumaina sigi process sumaina haptoini lebak adum kawda baje makha jingi lauthokkiba dum ko kaide no compost ko beda hapiba lebak ko pham leitre aina hangam hunjilu baini lebak si kano tawrisi adu sida lebak yam phajana haptaga so dum sigi mulching ja hapakpadadi adum lebak si lebak so haptaga so mulching na direct khumjingiba yai adubu lebak kharadi hapige makum sai compost hapadadi makhong yongoi haplaktabdo si lebak tadi makhong yongoi phunjindoini dugo mulching si mo hapsilakpa sigi process ta dum mathang tawdoini chawba khangdi chawba khenari ji mathun da pisi piprom yawin chawba hendaba ma taradan kun yamdabaidi chaba ngamodin yona bana tamne si adum akoi thahibaga 15 days
15 days ꯐꯥꯔꯛꯄꯗ ꯑꯗꯨꯝ ꯃꯈꯣꯡ ꯁꯣꯝꯕ ꯌꯥꯔꯦ ꯁꯤ ꯑꯩꯅ ꯊꯥꯗꯣꯛꯄꯒ 10 days ꯐꯥꯀꯥꯟꯗ ꯑꯩꯒꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯂꯤꯀ꯭ꯋꯤꯠ ꯐꯔꯇꯤꯂꯥꯏꯖꯔꯁ ꯆꯥꯏꯈ꯭ꯔꯕꯅꯦ ꯑꯗꯨ ꯆꯥꯏꯕꯗꯅꯦ ꯕꯛ ꯏꯟꯈꯠꯂꯤꯁꯦ ꯁꯤ ꯂꯣꯏꯕꯒ ꯏꯁꯤꯡ ꯆꯥꯏꯕꯤꯒꯗꯧꯅꯦ ꯏꯁꯤꯡ ꯆꯥꯏꯕꯗꯤ ꯀꯥꯎꯕ ꯌꯥꯗꯦ ꯀꯝꯄꯣꯁ ꯍꯥꯞꯄ ꯃꯇꯨꯡꯗꯗꯤ ꯍꯪꯒꯥꯝꯁꯤ ꯃꯔꯛ ꯃꯔꯛꯁꯤꯗꯗꯤ ꯂꯩꯍꯧꯈꯤꯅꯤ ꯃꯜꯆꯤꯡꯁꯤꯅ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯦ ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯏꯀꯣ ꯁꯤ ꯑꯗꯨꯝ ꯇꯧꯗ꯭ꯔꯒꯁꯨ ꯀꯩꯁꯨꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯁꯤ ꯇꯧꯕꯅꯗꯤ ꯍꯦꯟꯅ ꯐꯕꯅꯦ ꯅꯥꯄꯤ ꯍꯧꯔꯛꯇꯕꯁꯤꯅ ꯍꯦꯟꯅꯗꯤ ꯄꯥꯝꯕꯤꯗ ꯐꯕ ꯍꯦꯟꯗꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯗ ꯍꯥꯏꯖꯍꯧꯗ꯭ꯔꯦ ꯃꯜꯆꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯁꯤꯒꯤ ꯃꯈꯣꯡ ꯃꯌꯥꯁꯤ ꯗꯥꯏꯔꯦꯛ ꯐꯨꯟꯖꯤꯟꯗꯕꯅꯦ ꯃꯕꯥꯟ ꯑꯗꯨꯃꯥꯏꯅ ꯈꯥꯛꯄ ꯈꯖꯤꯛ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯈꯥꯛꯄꯅꯦ ꯑꯦꯔꯤꯌꯥꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤꯒꯤ ꯆꯔꯨꯁꯤ ꯄꯠꯄ ꯍꯧꯔꯕꯅꯤꯅ ꯑꯗꯨꯝ ꯊꯥ 1 ꯃꯈꯥꯏ 2ꯗ ꯐꯖꯅ ꯄꯠꯀꯗꯧꯅꯤ ꯑꯗꯨꯝ ꯍꯥꯔ ꯑꯣꯟꯒꯗꯧꯅꯤ ꯁꯤꯅ ꯂꯣꯏꯔꯦ ꯁꯤꯗ ꯏꯁꯤꯡ ꯆꯥꯏ ꯂꯣꯏꯕꯒ ꯏꯁꯤꯡꯗꯤ ꯑꯗꯨꯝ ꯆꯥꯏꯕꯤꯌꯨ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯀꯣꯕꯤꯗꯤ ꯏꯁꯤꯡ ꯅꯨꯡꯇꯤꯒꯤ ꯈꯤꯛꯏꯉꯩꯁꯦ ꯌꯥꯝꯗꯕꯤꯗ ꯈꯖꯤꯛ ꯑꯗꯨꯝ ꯈꯤꯛꯄꯤꯔꯤꯉꯩ ꯖꯔ ꯏꯟꯕꯅꯦ ꯂꯣꯏꯔꯦ ꯑꯃꯨꯛ ꯈꯔ ꯆꯥꯎꯈꯠꯂꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯈꯔꯗ ꯂꯣꯏꯁꯤꯜꯂꯒꯦ